Bismillahirrahmanirrahim. Allahgi Rasul sallallahu alaihi wasallamna makhatan takpiri numit khudingi iftar matamda janamda taragadaba mioi lak tara tara azabtagi kaitokpi aroiba ahingda hawbadagi thasupa dozaki azabtagi kaitokpi khraba misinga sap manaba masing azabtagi kaitokpi Lailatul Qadargi ahingda Jibrail alaihi salambu farista singi jamaat amaga loinana zaminda kumnanabu hukum tawi makoina asangba phiral ama pairaga kumlai amasung phiral adubu kaabagi mathakta theli Hazrat Jibrail alaihi salamgi masa chama pali masa ani ahing asida sandoi masa ani asi numit thupamdagi tafam phawa sandoi Hazrat Jibrail alaihi salamna farista singda hai ngasi ahing asida lepna phamna namaz waliba zikr tawriba musalman khudingmakta salam amasung masafa taw amasung makhoigi duada amin hayo phibam asi fajar matam phawa chathai fajar matam hek loibaga Jibrail alaihi salamna lauthoi he farista sing chalo hallasi farista singna Hazrat Jibrail alaihi salamda haijai he Jibrail alaihi salam Hazrat Muhammad sallallahu alaihi wasallam gi mu'min ummat singna magi mangda hangatsakiba makhoi gi darkar oiba sing adu Allah na kari tawbi khrabage Jibrail alaihi salam na hai Allah na mioi mari khak natana atopa khuding makki changjaba bibi khre amasung makhoi gi guna sing kokthok pi khre sahaba sing na hangatcharami he Allah gi rasul makhoi mari adu kana kana no Allah gi rasulna pakhumbi ki makhoi sing adudi ahanbada yu thakpami ani subada mama mapana haiba indaba mi ahum subada mari mata singa yanadaba mi amasung mari subada tharum tawba amasung amaga kaunadaba amasung chanadaba mi madugi matungda asmanda Lailatul Jaiza mana mathum piba ahing haina khangnaba Idul Fitr gi ahing lakle Idul Fitr gi ayukta Allah na farista singu zamin gi mafam khuding makta thai aduga chathok chasin tawriba lambi sing amadi lamlong singda leplaga jin amasung insan natana makhluk khuding makna taba phangba khonjel da lauthoi he Muhammad sallallahu alaihi wasallam gi umat sing thoraklo ngamkhai leitana pi nahiba thawja laiba amasung asoba guna sing kokpi bangamba mapugi maikaida miyoiba singna idiga gi maikaida salli matamadu da Allah na farista sing da hai khusulang liba kanaguma amana magi mathau adu mapung bana pangthok labada tasengna makari mana pifam thokpage farista sing nanga chai he aikhoi gi mapu maki phangpham thokpadi khusumal adu mapung phana pibani matam aduda Allah na haidokpi he farista sing na khoi khuding makna sakhi oihoro madudi makhoina Ramadan thada aigi namakta helakpo roja sing amasung tarawih gi namaz gi mahutta aina makhoi bu chanbirabani amasung makhoi gi guna kokpirabani adudagi banda sing gi maikai don sillaga hai he aigi banda sing aingonda ni jau maramdi aigi ijat ki kasam amasung aigi jalal ki kasam chaduna haribani ngasigi numit asida nakhoi myam punpham asida nakhoi gi akhirat ki maramda nijaba khuding ma pibiragani aduga dunya gi oina nijaba singdi nakhoi da kanagadaba khallaga pibigani aigi ijat ki kasam chaduna haribani madudi nakhoi na aigi athang induna leiriba makhai nakhoi gi naral sing losin bigani aigi ijat ki kasam amadi aigi jalal gi kasam chaduna haribani madudi mujrim sing amadi mushrik sing gi mamangda aina nakhoi bu kaidonungda chophan biroi hausikti nakhoi nayumda hallo nakhoi gi guna singsu aina kokthok pirabani tasengnamak nakhoi na aibu harawale aduna aina su nakhoi bu yabire farista singna etki numitta Muhammad sallallahu alaihi wasallam gi umat singna phangliba chobumana asi uraga yamna harawba amasung nungaiba phongdoknai he Allah aikhoi su adugumba maraiba pharaba sing adugi manungda chalhanbiyo amin